Imphaldagi kilometer kuntra taruk lom chatlagaleba Mafaudam manakta Mapithel Chingsangda taba kuki khundagi terrorist singna maite khun lomda nongmai kapsinduna landarakpada khun ngakna baleba volunteers singna handuna kapada yamdrabada terrorist ahum sire haina paugi source amana hairi. Thaudok adu ngasi ayuk pung 8 makhairom tabada thokimani terrorist singna nongmai kapsinduna landarakpada khun ngakpa volunteers singna handuna kapada sikiba terrorist singi masing imphalda phangba pau singi matung inna kharana ahum ni hai kharana mari ni hai chap chaba masing khangba ngamdri pau amana haibada siraba terrorist sing aduna pairamba khutlai sing volunteers singna fangle hairi. Hena kupa pau fangnaba hotnari marak sida Imphal East District Police ki commando singi achoba team ama Central Security Force ki troops singa loinana mafam aduda changsinkre haina pau asina makhatari.